ꯍꯜꯂꯣ ꯂꯩꯅꯥ ꯀꯩ ꯂꯩꯔꯒꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯍꯌꯦꯡꯗꯣ ꯖꯣꯇꯤꯟꯗꯣ ꯑꯝꯇ ꯋꯥꯏꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯌꯥꯕꯨꯗꯤ ꯌꯥꯏ ꯀꯔꯤ ꯂꯩꯔꯒꯦ? ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯥꯗꯣ ꯍꯌꯦꯡ ꯎꯅꯁꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩ ꯏꯊꯟ ꯆꯠꯄꯗꯣ ꯇꯜꯂꯕ ꯑꯗꯨꯗ ꯃꯥꯒ ꯆꯠꯃꯤꯟꯅꯒꯦ ꯇꯧꯕꯅꯦꯕ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣꯕ? ꯑꯁ ꯀꯣꯟꯅ ꯍꯥꯏꯒꯦ, ꯅꯪ ꯈꯪꯉꯔꯣꯏꯕ. ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯎꯅꯔꯤꯉꯩꯗ ꯑꯩꯁꯨ ꯖꯣꯇꯤꯟꯒ ꯆꯠꯂꯒ ꯇꯟꯖꯥ ꯑꯃ ꯂꯧꯍꯧꯔꯒꯦ. ꯊꯣꯏꯕꯤ, ꯑꯩꯁꯨ ꯍꯌꯦꯡ ꯄꯨꯡ 3ꯗ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯎꯅꯒꯗꯕ ꯂꯩꯌꯦꯕꯀꯣ. ꯑꯩꯁꯨ ꯄꯨꯡ 3ꯗꯅꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ? ꯑꯗꯨꯗꯤ ꯄꯨꯟꯅ ꯎꯅꯔꯁꯦ, ꯁꯛꯁꯨ ꯈꯪꯅꯕ ꯑꯣꯏꯅ. ꯍꯣꯏ ꯌꯥꯏꯌꯦ. ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯄꯥꯏꯟꯋꯨꯗ ꯒꯥꯔꯗꯦꯟꯗ ꯄꯨꯟꯅ ꯎꯅꯔꯁꯦ ꯍꯥꯏꯈ꯭ꯔꯣꯀꯣ. ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯂꯒꯦꯀꯣ. ꯍꯣꯏ ꯍꯣꯏ, ꯊꯝꯃꯦ. ꯑꯩꯅ ꯅꯍꯥꯟꯈꯩ ꯊꯣꯏꯕꯤꯒ ꯖꯣꯇꯤꯟꯒ ꯀꯣꯏꯅꯔꯤꯖꯥꯠꯂꯥꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯑꯁ ꯅꯦꯅꯥ ꯍꯦꯛꯇꯥꯏꯗ. ꯊꯣꯏꯕꯤꯒꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯈꯪꯅꯩꯖꯥꯠꯅꯣ? ꯈꯪꯗꯦꯃꯤ. ꯃꯁꯛꯀ ꯐꯖꯕꯖꯥꯠꯂꯣ? ꯑꯩꯒꯤ ꯖꯣꯇꯤꯟꯒ ꯀꯅꯥꯅ ꯍꯦꯜꯂꯝꯒꯅꯤ? ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯌꯦꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯏꯀꯥꯏꯕꯒꯤ ꯁꯝꯕꯜꯒꯁꯦ ꯏꯈꯨꯠꯁꯤꯅ ꯁꯤꯗꯣꯛꯀꯅꯤ. ꯅꯐꯝꯗꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯤꯖꯒꯅꯤ. ꯅꯪꯉꯣꯟꯗ ꯁꯣꯏꯈꯤꯕꯗꯨꯒꯤ ꯄ꯭ꯔꯥꯏꯖꯤꯠ ꯑꯣꯏꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯖꯔꯒ ꯂꯦꯟꯖꯒꯦꯀꯣ. ꯀꯩꯗꯧꯗꯣꯏꯅꯣ? ꯏꯃꯥ ꯍꯣꯏꯅ ꯎꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤꯌꯦ. ꯉꯥꯡꯉꯣꯍꯦ, ꯑꯩꯁꯨ ꯈꯔ ꯇꯝꯒꯦ ꯀꯩꯅꯣ. ꯑꯗꯣ ꯖꯣꯇꯤꯟ, ꯉꯁꯤꯗꯤ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯧꯁꯦ. ꯑꯩꯗꯤ ꯁꯣꯝꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ. ꯁꯣꯝꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯠꯀꯅꯤ. ꯑꯩꯅ ꯊꯤꯡꯕ ꯉꯝꯖꯗꯦ. ꯍꯣꯏ, ꯑꯗꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯜꯂꯨꯀꯣ. ꯊꯣꯏꯕꯤꯁꯨ ꯍꯧꯔꯒ ꯆꯠꯇꯣꯏꯅꯦꯕ. ꯆꯠꯂꯣ, ꯂꯣꯏꯁꯜꯂꯨꯔꯣ. ꯍꯜꯂꯣ ꯂꯩꯅꯥ. ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯔꯦ, ꯊꯣꯛꯂꯛꯑꯣ. ꯍꯣꯏ. ꯍꯣꯏ, ꯈꯔ ꯊꯨꯔꯛꯑꯣꯀꯣ. ꯑꯩ ꯊꯣꯛꯂꯛꯑꯒꯦ. ꯖꯣꯇꯤꯟ, ꯅꯣꯏꯗ ꯑꯝꯇ ꯄꯨꯕꯤꯌꯨꯗꯅ. ꯅꯪꯕꯨ ꯂꯥꯛꯑꯝꯕꯗꯥꯏꯅꯦ? ꯂꯥꯛꯑꯝꯃꯦ. ꯑꯗꯣ ꯑꯃꯨꯛꯀ ꯁꯨꯝ ꯆꯠꯅꯤꯡꯉꯛꯄ. ꯆꯠꯁꯦ. ꯀꯩꯗꯧꯉꯩ ꯄꯨꯕꯤꯗꯣꯏꯅꯣ? ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯊꯕꯛꯁꯤ ꯇꯣꯛꯂꯒꯦꯅ ꯈꯜꯂꯦ. ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃꯩꯁꯤꯗ ꯆꯠꯂꯁꯦ. ꯀꯔꯤ? ꯇꯣꯛꯄꯕ? ꯇꯣꯛꯑꯒꯦ ꯈꯜꯂꯦ. ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯂꯩꯕꯒꯤꯔꯣ? ꯑꯗꯨꯒꯤ ꯑꯝꯇ ꯅꯠꯇꯦꯗ. ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯕꯨꯡꯗꯔꯣ? ꯑꯁ ꯑꯗꯨꯒꯤ ꯑꯝꯇ ꯅꯠꯇꯦꯗ. ꯑꯩꯕꯨꯁꯦ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯕ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯔꯧꯕꯒꯤ ꯃꯔꯝ ꯂꯩꯇꯦꯗ. ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯩꯅꯥ, ꯑꯩꯗꯤ ꯃꯇꯝ ꯈꯔꯈꯛꯀꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨ ꯁꯨꯈꯤꯕꯅꯦ. ꯁꯦꯟ ꯇꯥꯟꯈꯤꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯄꯥꯟꯗꯝ ꯑꯗꯣ ꯐꯪꯂꯦ. ꯀꯔꯝꯕ ꯅꯪꯒꯤ ꯄꯥꯟꯗꯝꯅꯣ? ꯅꯨꯡꯁꯤꯕ. ꯅꯨꯡꯁꯤꯕ ꯀꯅꯥ? ꯂꯩ, ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯑꯃ. ꯖꯣꯇꯤꯟ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯀꯥꯏꯔꯕ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯣꯜ ꯑꯗꯨꯁꯨ ꯅꯈꯨꯠꯃꯛꯅ ꯊꯨꯗꯦꯛꯂꯕꯀꯣ. ꯂꯥꯏꯕꯛ ꯐꯕꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯂꯩꯅꯥ, ꯅꯪ ꯑꯩ ꯉꯥꯏꯕꯗꯣ ꯋꯥꯔꯝꯃꯅꯤꯅꯦ. ꯆꯠꯂꯁꯦ.
ꯀꯩꯁꯨ ꯇꯧꯗꯦꯗ ꯋꯥ ꯂꯣꯠꯀꯅꯨꯀꯣ ꯅꯪ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣꯕ ꯃꯥꯗꯣ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯌꯦ ꯎꯅꯅꯤꯅ ꯂꯥꯛꯑꯒ ꯎꯅꯗꯅ ꯍꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯇꯟꯖꯥ ꯆꯥꯗꯕꯒꯤ ꯑꯣꯏꯔꯝꯅꯤꯌꯦ ꯊꯣꯏꯕꯤ ꯌꯥꯝ ꯐꯖꯩꯀꯣ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯤ ꯐꯖꯗꯕ ꯐꯖꯩ ꯑꯗꯨꯕꯨ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯏꯇꯥ ꯊꯣꯏꯕꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯅꯣꯏ ꯑꯅꯤꯅ ꯉꯁꯤ ꯅꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯛꯇꯨꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯊꯣꯏꯕꯤ ꯂꯩꯅꯥ ꯆꯠꯁꯤꯜꯂꯛꯑꯣ ꯊꯣꯏꯕꯤ ꯑꯩ ꯉꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ ꯑꯩ ꯉꯁꯤꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯨꯔꯣ ꯑꯁ ꯅꯪꯁꯤꯁꯨꯕ ꯖꯣꯇꯤ ꯆꯠꯁꯤꯜꯂꯛꯑꯣ ꯂꯩꯅꯥꯁꯤ ꯃꯊꯣꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯃꯥꯏ ꯅꯨꯄꯥꯗꯣ ꯎꯅꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯕꯒꯤ ꯃꯊꯣꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯂꯥꯛꯇꯕꯅ ꯐꯩꯗ ꯀꯩꯒꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯅꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯁ ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯗ ꯑꯗꯣ ꯅꯪꯅ ꯑꯩ ꯁꯤꯗ ꯄꯨꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯀꯩ ꯂꯩꯒꯦꯕ ꯑꯗꯨꯕꯨꯔꯣ ꯅꯨꯄꯥ ꯑꯃ ꯐꯥꯒꯦ ꯇꯧꯕ ꯑꯩꯁ ꯀꯅꯥꯅꯣꯅꯦ ꯂꯥꯏꯕꯛ ꯐꯕꯗꯣ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ ꯖꯣꯇꯤ 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 ꯍꯧꯒꯠꯂꯣ ꯖꯣꯇꯤꯟ ꯍꯧꯒꯠꯂꯨꯁꯦ ꯖꯣꯇꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯖꯣꯇꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯖꯣꯇꯤꯟ ꯖꯣꯇꯤ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯖꯣꯇꯤꯟ ꯊꯣꯏꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯦ ꯍꯣꯏ ꯍꯣꯁꯄꯤꯇꯥꯜ ꯄꯨꯁꯦ ꯊꯣꯏꯕꯤ ꯂꯩꯅꯥ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯄ ꯄꯦꯁꯦꯟꯁꯤꯡꯗꯨꯒꯤ ꯃꯤꯔꯥ ꯃꯥꯅꯦ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯊꯕꯥꯛꯇ ꯄꯥꯟꯕ ꯃꯔꯨ ꯑꯃ ꯍꯥꯔꯠ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯗꯣꯛꯇꯔ ꯍꯧꯖꯤꯛꯃꯛ ꯑꯣꯄꯔꯦꯁꯟꯗꯣ ꯄꯥꯡꯊꯣꯛꯄꯤꯌꯣ ꯑꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯨꯊꯣꯛꯆꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯣꯄꯔꯦꯁꯟꯁꯤ ꯌꯥꯝꯅ ꯔꯤꯛꯁ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯑꯣꯏꯕꯅ ꯄꯦꯁꯦꯟꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯊꯧ ꯇꯥꯏ ꯊꯦꯡꯉꯦ ꯃꯇꯝ ꯁꯥꯡ ꯂꯧꯕꯤꯒꯅꯨ ꯄꯦꯁꯦꯟꯁꯤ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯕꯅ ꯁꯦ ꯀꯅꯥꯅꯣꯝ ꯁꯣꯏ ꯇꯧꯁꯟꯕꯤꯔꯣ ꯁꯥꯔ ꯑꯩ ꯇꯧꯖꯔꯒꯦ ꯂꯩꯅꯥ ꯁꯥꯔ ꯑꯣꯄꯔꯦꯁꯟꯁꯦ ꯍꯧꯔꯁꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯃꯥꯒꯤ ꯗꯥꯏꯇꯗꯣ ꯑꯩ ꯂꯧꯖꯔꯒꯦ ꯄꯦꯁꯦꯟꯒ ꯃꯔꯤ ꯃꯇꯥ ꯊꯣꯡꯅꯗꯅ ꯑꯁꯤꯒꯨꯝꯕ ꯔꯤꯛꯁꯁꯤ ꯂꯧꯕ ꯌꯥꯗꯦ ꯃꯌꯨꯝꯒꯤ ꯃꯤꯅ ꯀꯦꯁ ꯇꯧꯔꯛꯑꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯁꯥꯔ ꯑꯩꯅ ꯃꯥꯒꯤ ꯗꯥꯏꯇ ꯂꯧꯕꯗ ꯃꯣꯏ ꯌꯨꯝꯒꯤ ꯃꯤꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏꯌꯦ ꯃꯇꯧ ꯀꯔꯝꯅ He is my boyfriend. My engagement. ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯑꯣꯄꯔꯦꯁꯟꯁꯦ ꯍꯧꯔꯁꯦ ꯐꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯃꯕ ꯊꯋꯥꯏꯁꯤꯒꯤ ꯋꯥꯖꯕꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯕꯨ
ꯑꯣ ꯁꯣꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯟꯖꯨ ꯀꯧꯋꯦ ꯖꯣꯇꯤꯂꯩ ꯈꯨꯡꯒꯪꯗꯩꯅꯤ ꯃꯥ ꯑꯩ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯖꯣꯇꯤꯟꯅ ꯁꯦꯟ ꯇꯥꯟꯗꯨꯅ ꯑꯆꯪꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯣꯠꯅꯕꯤꯔꯛꯈꯤꯕꯅꯦ ꯑꯩꯅ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯔꯒ ꯂꯨꯍꯣꯡꯁꯦꯅ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯦ ꯇꯨꯌꯦꯜꯞ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯔꯦ ꯁꯤꯗꯤ ꯅꯪꯁꯨ ꯑꯃꯨꯛ ꯗꯣꯛꯇꯔ ꯇꯝ ꯆꯠꯈ꯭ꯔꯅꯤ ꯏꯔꯥꯡꯃꯨꯛ ꯇꯧꯔꯝꯒꯅꯤꯀꯣ ꯇꯧꯒꯦ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯅꯪ ꯁꯤꯕ꯭ꯔꯥ ꯑꯩ ꯁꯤꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ ꯍꯣ ꯁꯤꯒꯦꯁꯨ ꯅꯪ ꯁꯤꯌꯣ ꯑꯩꯗꯤ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯅꯤ ꯑꯣꯏꯃ ꯁꯤꯔꯦ ꯃꯤ ꯑꯁ ꯀꯩꯅꯣ ꯀꯩꯅꯣ ꯁꯣꯅꯣ ꯆꯨꯔꯕ ꯈꯪꯗꯦ ꯃꯤ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯣ ꯉꯥꯎꯔꯦ ꯁꯤꯗ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯤꯜꯂꯤꯗꯣ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯀꯩꯅꯣ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯅꯪꯕꯨ ꯁꯤꯅꯤꯡꯉꯦꯗꯥꯏ ꯑꯩ ꯁꯤꯈ꯭ꯔꯒ ꯅꯪ ꯑꯇꯣꯞꯄ ꯀꯣꯏꯅꯒꯦ ꯍꯥꯏꯔꯣꯕ ꯀꯣꯏꯅꯍꯧꯒꯦ ꯃꯁꯛ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯀꯣꯏꯅꯍꯧꯒꯦ ꯅꯪꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯗꯨꯒꯤꯔꯣ ꯅꯨꯡꯁꯤꯗꯦꯁꯣ ꯍꯤꯡꯆꯥꯕꯤ ꯎꯐꯠꯇꯕꯤ ꯁꯥꯏꯀꯜꯁꯤꯅ ꯈꯟꯁꯤ ꯂꯥꯛꯑꯣꯕ ꯑꯩ ꯊꯟꯗ ꯉꯝꯗ꯭ꯔꯦꯕ ꯅꯊꯟꯗ ꯏꯟꯈꯠꯂꯨ ꯀꯩꯅꯣ ꯑꯟꯖꯨ ꯉꯥꯏꯈꯣꯃꯤ ꯅꯪꯀꯣ ꯉꯥꯏꯈꯣꯕ ꯑꯉꯥꯡ ꯅꯪ ꯆꯩ ꯆꯥꯅꯤꯀꯣ ꯂꯝ ꯍꯦꯟ ꯍꯦꯜꯂꯗꯅ ꯑꯟꯖꯨ ꯀꯥꯏꯅ ꯏꯁ ꯆꯍꯤ ꯑꯅꯤꯛꯇ ꯍꯟꯕꯤꯔꯣ ꯑꯩꯉꯣꯟꯗ ꯆꯦꯆꯦ ꯀꯧ ꯀꯥꯏꯅ ꯅꯪꯗꯨꯝ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯧ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯀꯧꯗꯣꯏꯕ ꯑꯩꯁꯦ ꯅꯪꯒꯤ ꯍꯁꯕꯦꯟ ꯑꯣꯏꯗꯣꯏꯕ ꯈꯪꯉꯕ꯭ꯔꯥ ꯏꯁ ꯋꯥꯈꯟꯒꯗꯤ ꯏꯁ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯅꯨꯡꯁꯤꯕ ꯁꯥꯕꯩ ꯋꯥꯅꯤ ꯃꯤ ꯑꯩꯒꯤꯗꯤ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯕ ꯂꯩꯌꯦ ꯈꯪꯉꯕꯣ ꯑꯩꯅ ꯂꯛꯅꯔꯤꯅꯦꯅ ꯇꯧꯏꯁꯦ ꯀꯩꯝ ꯈꯪꯗꯦꯕ ꯖꯣꯇꯦꯟ ꯑꯩꯅ ꯂꯛꯅꯔꯒ ꯅꯪ ꯁꯥꯎꯔꯤꯔꯣ ꯅꯁꯛꯅꯦꯅ ꯏꯅꯨꯡꯍꯦꯛ ꯅꯨꯡꯁꯤꯒꯩ ꯏꯐ ꯍꯦꯛ ꯐꯖꯒꯩ ꯈꯣꯡꯕꯥꯟꯗꯁꯨ ꯇꯥꯁꯟꯕ ꯄꯨꯠꯁꯣꯠꯁꯨ ꯁꯣꯛꯍꯟꯕ ꯁꯥꯎꯒꯗꯕ ꯑꯩꯅ ꯁꯥꯎꯗ꯭ꯔꯒ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯝ ꯈꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯑꯃꯁꯨ ꯌꯥꯅꯔꯕ ꯑꯩꯅ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯔꯒ ꯂꯨꯍꯣꯡꯅꯕꯁꯨ ꯍꯥꯏꯅꯔꯕ ꯅꯪꯉꯣꯟꯗ ꯊꯥꯖꯈ꯭ꯔꯕ ꯑꯩꯁꯤꯕꯨ ꯀꯅꯥꯅ ꯀꯣꯏꯕꯤꯗꯣꯏꯅꯣꯕ ꯅꯪ ꯌꯥꯝ ꯍꯧꯖꯔꯛꯀꯗꯨꯀꯣ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯐꯅ ꯄꯛꯁꯤꯔꯤꯅꯦ ꯑꯝꯇꯒ ꯁꯥꯎꯔꯛꯎꯅꯦ ꯅꯪꯁꯦ ꯃꯉꯥꯎ ꯌꯥꯝ ꯊꯤ ꯍꯥꯏꯕ ꯅꯪ ꯊꯝꯃꯝꯃꯒ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯇꯣꯏꯁꯦ ꯇꯟꯕꯨ ꯇꯜꯂꯦꯗ ꯀꯩꯁꯨꯝ ꯄꯥꯈꯠꯂꯨꯅꯨꯗ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯤꯁꯤꯗꯤ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯔꯛꯄꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯇꯣꯏꯅꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯟꯗꯣꯏꯕ ꯁꯦꯟꯁꯤꯡꯁꯦ ꯀꯥꯏꯗꯩ ꯊꯥꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯍꯦ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤꯗ ꯑꯗꯣ ꯊꯥꯒꯤꯕꯨ ꯀꯌꯥꯅꯣ AIPMTꯗ ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯒꯤ 15,000 ꯑꯃꯨꯛ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨ ꯈꯛꯇꯔꯣ ꯏꯁ ꯑꯗꯨ ꯈꯛꯇ ꯀꯥꯏꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨ ꯐꯔꯦꯅꯦ ꯗꯦꯠ 20ꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯪꯗꯣꯏꯁꯦ ꯃꯥꯅꯦ ꯅꯪ ꯉꯥꯎꯁꯟꯅꯅꯨꯀꯣ ꯍꯣꯏ ꯉꯥꯎꯁꯤꯟꯅꯔꯣꯏ ꯍꯥꯏꯔꯒ ꯖꯣꯇꯦꯟ ꯑꯩ ꯇꯣꯛꯑꯒꯦ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒꯦꯕ ꯑꯟꯖꯨ ꯀꯞꯀꯅꯣ ꯑꯩ ꯄꯥꯕꯨꯡ ꯌꯥꯝ ꯎꯅꯤꯡꯉꯦ ꯄꯥꯕꯨꯡꯕꯨ ꯀꯞꯄ꯭ꯔꯣ ꯀꯞꯇꯤꯌꯦ ꯑꯩ ꯊꯣꯛꯂꯛꯑꯗꯤ ꯑꯟꯖꯨ ꯅꯪꯅ ꯊꯣꯛꯂꯛꯑꯗꯤ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯄꯥꯕꯨꯡꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯁꯤꯗ ꯂꯩꯁꯦ ꯁꯦꯟ ꯉꯥꯛꯇꯅꯦ ꯁꯦꯟ ꯇꯥꯟꯒꯗꯕ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯅꯥꯔꯒ ꯍꯧꯒꯠ ꯀꯥꯡꯒꯠ ꯉꯝꯗ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯁꯤꯗ ꯂꯩꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ
ꯅꯪꯒꯤꯗꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯪꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯛꯀꯅꯤ ꯅꯪꯗꯤ ꯀꯥꯏꯗ ꯄꯤꯔꯛꯇꯣꯏꯕ ꯑꯩ ꯅꯪꯒꯤꯗꯃꯛꯇꯗꯤ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯊꯥꯒꯤ ꯂꯨꯄꯥ 15,000 ꯈꯛ ꯇꯥꯟꯕꯕꯨ ꯑꯩ ꯀꯟꯅ ꯁꯨꯒꯅꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯒꯅꯤ ꯑꯩ ꯀꯟꯅ ꯁꯦꯟ ꯇꯥꯟꯒꯅꯤ ꯅꯪꯕꯨ ꯗꯣꯛꯇꯔ ꯑꯣꯏꯅꯕ ꯑꯩꯅ ꯀꯟꯅ ꯁꯦꯝꯒꯅꯤꯌꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪ ꯅꯥꯅꯨꯀꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯃꯨꯀꯣ ꯊꯣꯛꯂꯛꯄꯗꯣ ꯅꯪ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯈꯤꯅꯤꯌꯦ ꯐꯔꯦꯁꯦ ꯇꯣꯛꯑꯁꯦ ꯀꯥꯟꯅꯗꯕ ꯀꯣꯛ ꯁꯥꯟꯒꯅꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯊꯝꯃꯣꯀꯣ ꯍꯣꯏ ꯑꯁꯤꯅꯤ ꯃꯥ ꯑꯩꯒꯤ ꯋꯥꯔꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯑꯩꯒꯤ ꯖꯣꯇꯤꯟꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟ ꯇꯥꯜꯂꯤ ꯑꯩꯕꯨ ꯁꯦꯝꯂꯤ ꯑꯩꯕꯨ ꯂꯥꯏꯕꯛ ꯐꯕꯁꯦ ꯂꯩꯔꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯃꯥꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯑꯩꯅ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯦ ꯅꯕꯥꯏꯅꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯄꯜꯂꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯦ ꯑꯗꯣ ꯑꯩ ꯄꯦꯁꯦꯟ ꯈꯔ ꯔꯥꯎꯟ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯖꯣꯇꯤꯟ ꯅꯪꯅ ꯋꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯉꯤ ꯑꯟꯖꯨꯕꯨ ꯅꯪꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ खरा थेंमनख्र माले जोतेन हौजिक्ति करिमु हायौनि नफमदा लोन हेंजेब नतना पांबै करिसु लेट्रे पुमनमक नंगबु नुसिरुबा अइगी इरालने लेना डॉक्टर थोइबीदि हनख्रबा हनख्रे जोतिन क्या लाहौरबने नंग वरी सानरमो आई जा लौरकियेको डॉक्टर आई ओइनो जरुरगे डॉक्टर ओइना जंगबिरमो डॉक्टर कौबदो मिंग अदुम कवो होय फरे दुदी नंग सु संगो आई संगमगेको जोतेन अंजू कई कपिनो अइने नंगना नुसिजबा अंजुदुने सिदि नुवाबि पीने मतम कयादगी निंजेरबा मंगलान ngasiди thunglei nangna sumna imangna lepose awa punma kaukle nungaibane pikthale anjo ngasidi ai pele nangi nakhutmakna semjaba leirangni ngasidi leisa tamne nafamda kacharabane anjo yumda paw haigunu ko solabi imado tamwani kapkani imar wabdo yemangamoy aidi wajasino aigidi nanglersidi जोतिन आई हाइरोये आई खांगे नंगी पुक्सेन अदो कमाई तौख्रिनोबा आइबु सेमनबो हनबदा नथाय मांगमगनिको अदुमनगा तौरदी आइदि मांगजरे अदो हौजिक्ति थबक अमता सुबा यारोयको नंगमु सेनबा हाइबसे आइगी इथौने लाइरिक नतबा अतोपा अमता तौबा यारोयको adubo laina hoidadi matum khara khigeko यारोयबा आई पाखतलेबा karige मागे हातकी नत्रो फिबमजे यौरिसे आई क्याम वाइ खंब्रो नसाइ लाइबा फिबमदु उबदा आई क्याम नुंगाइते खंब्रा laina urasu hoigi ma pabungdo yam phai ai matam khara lagi khale फरे पोथारो आई अतोपा राउंड चलुगे को hoi
Anju, cha puree. ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ Cha sida leire. Thank you. Jotin, cha si thao. Jotin, nasadi kem tawdrabo. Kaisu tawdre. Yumda kumbadi kaidangwai kumu haige. Hayeng kumona haire. Oh, ꯑꯗꯨꯗꯤ ꯅꯕꯥꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯔꯥꯎꯟ ꯆꯠꯂꯨꯈꯤꯒꯦꯀꯣ hoi. Fare adudi. Hayeng anta laki. Ngasigidi halage. Ahing lekpado. Pabungda mi amada thalage. Horen awat apa lairasu. Mangonda loi hayu ko. Aidi nupinina lekpado nungai treba. Hoi. Fasana potharo ko. Ahi muk chatlage. Jiten, nangbu hacang khara nungairabane? Hoi doctor. Ai amta yenge ko. Shordo sang na holo. Yam phagaleda. Yumda hanba yarane. Nang nungaitaba kaim khalunu ko. Hanagi hidakse. Sigi matungda ai hidak khara thage ko aduga nang hayeng dum yumda hanba yarni ko potharo ko Jiten. Hoi doctor. Jotin, nangdi kaya khepnakraba nanggi nungsibabu thongna leina kiyada mai pakna semliba nanggu mama pangjaramadi hai kiyada nungaini haigi thamoise ngasidi bena kapjariye kapjao